Good morning. Ngasigi ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯅꯝꯕꯔꯁꯦꯀꯣ ꯅꯝꯕꯔꯁꯦ 6 9 ꯂꯩꯔꯦ ꯑꯗꯨꯒ ꯀꯂꯔꯗꯅ ꯑꯉꯥꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯀꯣ ꯔꯦꯗ ꯀꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯟꯖꯤꯡꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯦꯝꯐꯔ ꯃꯩ ꯊꯥꯗꯣꯛꯄ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯔꯣꯛ ꯁꯣꯜꯒꯨꯝꯕ ꯍꯥꯞꯄꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠꯇꯣꯛ ꯇꯩꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯗꯨꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯔꯦꯗ ꯀꯂꯔꯁꯦ ꯌꯥꯔꯤꯉꯩ ꯀꯟꯖ꯭ꯌꯨꯝꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯖ꯭ꯌꯨꯝ ꯇꯧꯕ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯆꯥꯕꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯕꯤꯠꯔꯨꯠ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝꯅꯤꯅꯀꯣ ꯑꯗꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗ ꯈꯤꯇꯪ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯅꯀꯣ ꯑꯗꯨꯗꯨꯃ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯇ꯭ꯋꯤꯁꯗꯦꯁꯤꯁꯨ ꯌꯥꯔꯤꯉꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯊꯣꯛꯄꯁꯦ ꯃꯤꯉꯣꯟꯗꯀꯣ ꯁꯤꯁꯤꯃꯁꯨ ꯑꯦꯕꯣꯏꯗ ꯇꯧꯀꯣ ꯍꯥꯏꯗꯤ ꯁꯒꯣꯜꯁꯦꯟꯒ ꯂꯩꯕꯥꯛꯄꯣꯛꯄꯒꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯁꯦ ꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯅꯠꯇꯕ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕ ꯃꯇꯝꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯤꯉꯣꯟꯗ ꯇꯧꯒꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯅꯠꯇꯕꯤꯗ ꯃꯤꯅ ꯄꯩꯁꯥ ꯄꯨꯒꯦ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯕꯥꯛꯄꯣꯛꯄꯁꯦ ꯌꯥꯔꯒꯗꯤ ꯑꯦꯕꯣꯏꯗ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯩ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯒꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯜꯂꯁꯦ ꯀꯥꯔꯠ ꯅꯝꯕꯔ 1 ꯈꯟꯁꯤꯔꯥ ꯀꯥꯔꯠ ꯅꯝꯕꯔ 2 ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯔꯠ ꯅꯝꯕꯔ 3 ꯈꯟꯁꯤꯔꯥꯀꯣ ꯐꯥꯔꯁ ꯀꯥꯔꯠ ꯁꯤꯗ ꯂꯩꯔꯦ ꯁꯦꯀꯦꯟ ꯁꯤꯗ ꯂꯩꯔꯦ ꯊꯔꯠ ꯁꯤꯗ ꯂꯩꯔꯦꯀꯣ ꯐꯥꯔꯁ ꯈꯟꯕꯉꯩ ꯌꯦꯡꯉꯁꯦꯀꯣ ꯑꯍꯥꯟꯕ ꯂꯧꯊꯣꯛꯏꯕ ꯀꯥꯔꯠꯁꯦ ꯀꯩ ꯍꯥꯏꯅ ꯂꯥꯛꯀꯦꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯀꯣ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯅꯤꯡꯕꯁꯦ ꯊꯨꯡꯕ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯐꯝꯃꯒ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒ ꯂꯩꯌꯣ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯪ ꯅꯠꯇ꯭ꯔꯦꯀꯣ ꯁꯤꯂꯥꯏꯁꯦ ꯑꯩꯅ ꯅꯤꯡꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯊꯨꯡꯕ ꯑꯣꯏꯕꯗꯣ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯇꯧꯕꯁꯨ ꯉꯝꯒꯅꯤꯀꯣ ꯏꯁꯥꯁꯤꯗ ꯅꯝꯕꯔ 2 ꯀꯣ ꯅꯝꯕर 2 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯁꯤꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯔꯤꯖꯜ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯀꯣ ꯉꯁꯤꯁꯦ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯔꯤꯖꯜꯁ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯣꯠꯅꯖꯈ꯭ꯔꯤꯕ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯒ꯭ꯔꯣꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯔꯤꯖꯜꯇ ꯌꯥꯝ ꯐꯖꯅ ꯃꯍꯩ ꯆꯥꯕ ꯃꯍꯩ ꯃꯔꯣꯡ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯀꯣ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨꯀꯣ ꯁꯨꯝ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄꯁꯨ ꯌꯥꯏꯀꯣ ꯑꯍꯨꯝꯁꯨꯕ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯀꯟꯐ꯭ꯌꯨꯖꯟꯁꯀꯨꯝꯕ ꯈꯔ ꯂꯩꯒꯅꯤꯀꯣ ꯉꯁꯤꯁꯦ ꯍꯥꯏꯇꯥꯔꯦ ꯀꯟꯐ꯭ꯌꯨꯖꯟꯁ ꯂꯩꯕ ꯍꯥꯏꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯕꯗꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯃꯒ ꯕꯨꯙꯤ ꯂꯧꯁꯤꯡꯁꯨ ꯍꯦꯛ ꯊꯣꯛꯇꯦꯅꯀꯣ ꯑꯗꯨꯅꯁꯨ ꯑꯅꯝꯕꯅꯤꯀꯣ ꯁꯤꯂꯥꯏꯁꯦꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯣ ꯏꯃꯣꯁꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯣꯁꯟꯁ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯂꯝꯕꯤ ꯊꯤꯡꯍꯟꯒꯅꯨꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯒ ꯃꯤꯅꯤꯠ 94ꯗꯩꯅ 12ꯒ ꯃꯤꯅꯤꯠ 55 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 19ꯗꯩꯅ 3ꯒ ꯃꯤꯅꯤꯠ 19 ꯐꯥꯎꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 53ꯗꯩꯅ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 36 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯅ 8ꯒ ꯃꯤꯅꯤꯠ 53ꯗꯒꯤꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 94 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ